Thoubal District ki Yairipok Horton da laiba Helping Home Drugs and Alcohol Addiction Treatment Center na sinduna Thabo mama chupna chathagadaba free detoxification camp ama ngasidagi hawkre. Tagadaba drug tagi laptop ninglaba miyoy kayada free medical checkup, counseling amadi detoxification support na chingba kaya fanghangadawriba camp adu hawdokpagi thoramda social worker K8 Soba, Lairongtel Ningel GP Panchayat ki Hanagi Pradhan Salam Kumar, CHC Yairipok ki MO in charge Dr. L. Robinson amadi CHC Yairipok ki ICTC S Counselor TH Mina Devi na athoiba mithung singoy na sarukya ki. Thawramaduda Treatment Center asigi Chief Functionary Mutum Dinesh Singh na fongdorakibada. Mahak masa drug addict oiramba miyoy amani. Manipurda drug addict oiriba ayamba nungayay faba imungi miyoy sing amata natte. Drug addict singi maraktasu nisadagi laptop ningba. Adubu treatment tawba ngamdabadagi adumak nisa sizinaduna layba. Addict kaya ama layri. Maruwaina handak thokliba irang marak asida drug addict singda amasong makoygi imong manung singda achouba chaitheng kaya ama thengnari pumnamak singasi yenglaga drug addict singasina makoygi mahausagi punsida halaknaba hotnabada kharadang ta oirabasu mating pangge khanbadagi numit kuntrani chathagadaba detoxification camp asi pangthokpani camp asibu pangthoknaba hotnabada mating pangbiriba pumnamakpu apenba fongdokchari haiba wafam sing fongdokhi athoiba mithunglangi warol piraduna K8 Sobana hai Lamdam asibu tangdulay taba amadi chawkhatpa purakpada hawgalakliba naharol singbu mahay masing ningthina tamba mathautay. Mahay masing ningthina tambada haksang fana layba haiba asi tangay fade. Maramasina lamdam asigi tunggi yumbirel oirakadawriba naharol singbu mayay kaba chinjaktagi lap na tamba haiba asi tangay fadaba amani. Mayay kaba chinjakta lay sururaba singbu layengduna masamaw faba miyoy amamam semnaba center asida tha ama thamlaga lemna layeng nabagi thabak Paikat pirak pa asi nungay ba fawi high key. Yamna kanna phalak taba oy bana ikoi mangdaleng sin biriba silenaw singna ohong bangkal oina na masi yaban misdagi ikoi phattaba ni sa sing je thadok biduna ikoi haksang phabana lalni aiduna ikoi health well hai ado masi education da ikoi na larik pranayam hairaga su Isha Fatragadi Habadi Ekoi Afaba Samazama Ramana Semuni. Aduna Haura even Harol Sing si Afabakal Kanabakitam Afaba Jinjak Sabamataka Oi. Aduna Ekoi Patabahariba Alcohol Nasinba Lagi Ladiba Drug Ki ITM Singsi Wina Tado Pitana Ekoi Nasi Lana Mayon Aduna Ekoi Husi Kuki yamadi maitai toromadagi nagaga kuki yamu tongorpa rang aham tasu lan program ni 123 third May dagi hauhiba lan adu hariana lo ro matungda taksi kangkang utana amuk porok pasida ikoi hujik jarang na duna awaje tiang khang dona koina leminari udana ikoi hori ba grassroots level dagi ikoi apaba chinjak chaduna apaba wakal khanduna education da mai onsal muduna ikoi apaba wakal longa ulok mutang ikoi gyan tamina duna ikoi apaba samaj ma semada ikoi khudima daita lominasi amadi ikoi loina gyan tamina si habo phom kharsi thamjarga